ngasi numida waram phone ki ba tongan tongan ba manipuri se phone sing amasung thoki ba thodo wathok sing dagi maruebi I pau sing meyam da thamjagi ahan bada bomb thamjilam le ngasi ayu Imphal East District ki Porampar Police Station kon ba Porampar traffic point kan nak na leiba Sinai Institute of Medical Science Sims ki head office to sakang da ba mioi khrana bomb ama thamnam le hari thaudo asugi matang na pausis na phangwa paugi matung ina dinga seyu pung taraga makhairum tarak pa matamda bomb adu amuba plastic khaw amana yom laga institute asigi reception gi table la thamnamani bomb adu institute asigi staff sing na thengnarak padi ki police ta pau pi baga loina Porampar police ki team ama laktuna asu engam yaudana lakhoki hari panba yabari matam khragi mamang na sakangdaba singna institute asida CL gi demand tawrakhi basu lekhi haujik phawi oina bomb adu kanana thamjilam libanu haiba khangmangamdri atopa pawmana accident the driver amadi helper sokle Susampura gas cylinder puba tata gari ama accident thokpagi thaudokta gari adu gi driver amasum helper aso apan nakre hari thaudo singa seyu pung tararam taba matam Susampur gi goite road ta thokibani khodong thiba nangkraba gari adu gi registration number na NAS 11DC A314 ni gari adu atopa gari amaga thainana bokona bada lambigi matayla lakhot khibaga loinana gari adu puduna lakhiba gas cylinder sing ama ata thoki thaudo oda soklaba gari adu gi atopa driver amasum helper Susampur district hospital pugatuna lekanakhi soklaba sing adu gi sapsaba masak maming khang mangamdri nakala moromda nal nungthing Susampur district ki khugadam na miyoy ama shiraga leramle haidi asi baksang adu manak nakpada leiba miyoy singa thengnarakpadi gi police ta pau piraba matung police ki kangbuna lakhotlaga masak maming khangdona bu Susampur district hospital ki medical sanga thamkre haidi misi edu gi maramda sapsaba pau phangmangamdri makha satharak poina top pau brajatawadi gi lekhidraba Nilakanta ki imungda LMG na mateng pangkhre light minded group LMG Manipur awana taraba imung kyada minung sigi tengbang pirakpagi saruk ama oina hawkiba me manga da sikhiba lenjaw yawba akan manong le nungsid aduda yum kai kya mang ta han wadana tana brajatawadi gi hyanglam kendra gi manung sanba yangdong maning lekai digi hoidrom Nilakanta amadi maki loinabi Romita tamthina sonki khudakta Nilakanta gi punsi longki adu Nilakanta gi loinabi Romilana rims ta pukhatunu lekanakhi adobo Romila gi punsi khudong thiningai oidre haiba pau social media amadi local news sing da ubodagi like minded group LMG Manipur nongmada sangdaba yadraba polam kaya amadi haujina class 10 amadi class 6 tamlibi nupi masa ani gi se kolom laidaba lupali sing amaga sangwa su mateng pangr haina like minded group LMG Manipur gi publicity secretary Rakesh Naurem na thadorakpa chirol amana khangalakli layoi khrab Nilakanta gi loinabi pokpadagi haksangi phibam sarani fuga manga soinaiba miwemani mapu roibana migi thabak suraga hati sabai mungni loinana sarep kangdong phadribi masanupi ani sule hauri haina khongsat adubu lusingkiba group asigi secretary Ojit Surakhabam na phongdorakli tengmang khongsat adu secretary Ojit Surakhabam na makhatana hai lan gi saithing koktringai sera sida mausagi kudong thibagi saithing amuk phangduna awabagi mathakta awaba taduna thawai phawba manglaba imung asi khwaidigi waba imung ama oidi haibada hamamba thoklaroi maram asina puksial sauraba lamdam asigi miyam imung asida angama mateng pangbiu loinana lenga ki mekai digi so akhanaba imung asida pangbiya ba mateng pangbiu nongmodi aikoi punamak taibang pau thadokadaba ngaktani shibada karibu pugani hinglingai da amanamagi awabada angama mateng pangmina saikhi ningsing bayai haukiba me manga da akamanong lei marakta yaurakhiba brajana nambol loremba maning lekai digi lorembam basan soktuna kwa kaithel da leiba Asian Hospital laying sathari haiba pau hek tabaga me taruk ki ayukta lupa lising manga tengbang du imung asigi awaba da saruk yakhi handaki natural calamities thaudo osin awaba tarab imung punamakta LMG na mating pangma ngamdragasu awaba da saruk yazari hairenasu pawusida makhata na phongdorakli atopa pawmana mairoi sing da inat ki wakhal loksing piba thoram pangtokre aikhogi inat masa khangmina si haiba mairoi sing da nat ki wakhal loksing piba thoram ngarang ayuk pung tara taba matamda inat yokhat lok EYL na silang dur lamdam asida leidiba yellow Ephurup singi nat ki horaklon leisem lon yumpalon thaksi kaksi thawalon khontoklon salan gi kangon sing hoyalalong thangta saibi jagoi pungsen pena taudri langdeng pheza laiteng khunung isaina singba lairik tamliba mairoi singda wakhal loksing piba thauramasi ihan hanba hawdokpa thauramasi iramdam mahekon langmaidong kaksing dista hawdokre hari
Lobasigi Secretary Publicity and Information Press Thadorak Pasirol Sina Haidibadi, Ngara Haudopagi Thoram the Lamda Masigi Akangai Kiana Warol Kia Tamnuna, Aikogi Inat Masak Hangminerasi have not you walk a loxing people Thoramasi, Inat Yor Kalop, Iwa Elna Lepalatana, Lamda Masi the Ladiva, Myro Sanction the Lepalatana Pangtukani Haidi. Ngara Haudoki but Thoram that not you ever Tawal Kas would Kiamadi walk a loxing piki. Lamda Masigi Layo Krabi Ipaipu Imai. Ibokshingna Thambiram Mamal Yamlavanat ki Masakshinga Sigi Inkalakliba Mahiroishingda Kanganduna Ekoi Puna Yokat Minava Matotari Lamda Masida Ladiva Yellow Ephurup Kutimagna Ekoi Nat Masakang Minaduna Puna Yokat Minaduna Nungshi Sandana in the Tapna Sakot Pakunayama Seminar Sebu Wapam Sutandakli Makasa Tarak Point at Topapam Kashada Milana Mite Make Tamiba Luisinkre Mitai Irol Iek Loinesidol upon Malup Milal, Kanglai Partner Lamda Masigi Miyamamadi, Mapanda Soina Takraba Manipuri Singda, Lona Madimay, Hayana Vigi Panam that left and a tabak pekatun lakli haina, Milana Tadorakpa, Sirol Amanahidi, Milalgi Secretary Publicity Soibam Arun Mitain Puyek Pidron Tadorakpa, Sirol Sinahai, Milalama the Manipulangaki Directorate of Language Planning and Implementation Kusamnaraga Assam the Soina Takraba Kasada Lady Mitay Singda, May ashibu Hainanaba, Mamang Tagi Tang Kuntradi Mitay make Tambiba Horakibadu, Narang Lushinkre, Lushin Megi Torama to the Milalgi Mihut Kiana Serugiadon, Assamgi Tuan Bamapamda, Numitarani Subna Mitay make Tambikiadi. Sholasin High Assam the Ladiba, Milal Masalushin Sing upon Milal, Assam Koba Mio Taragum doing Saba Committee Masushamkre. Committee Sigi Taupu the Bamuation su can create Atopapam, School Fogaransi Misanda Kurai, Ladigang Bamlaikai High School Buyohon View Headmistress. Impal is District Manungs and Laiba, Kurai, Ladigang Bamlaikai the labor, Ladigang Bamlaikai High School Asi, Langana Pekaliba, School Fogaransi Misanda Yohan View Haina, School Sigi Headmistress, Pila Tasanuna Langaki Puni Singslaki. Nasi School Pangtukiba Pau Mipamamada. Wapamasi Fongdola Dunama Makatana Haikibadi. High School Sida Oza Watpamadi infrastructure Matik Sadavana Mahiroishing the Mahitamba Iana Kudong Sadava Mayunari. High School Sida Class 1 Nigitian Fawba the Mahiroi Magani Fuga Marina Mahitamli. Adobo, Laidiba Ozama Singers Headmistress Yauraga Puna Oza Taragani Pan Katani. Ozama Singers is subject Matungina Masing sooner later than a Mahiroising Mapumfana Tapi Tambibangandri, Amaronda, Nupimasa Madi Nupamasa Sing Punatam Nabagi, School Sida, Toileting Tina later Bamaram, the Mahiroising Hena Kudong Sadaba Mayunari. Langana Pidiba midday Melasisu class 8 Phaoba than Pibana, class 9 Amaditan Tamliba Mahiroising Go, Yanganuna Tamba Yadavana, Schoolgi Ozasina, Lanai Oina put hope to the Pizzati, Maramdana, School Sigi Awat Ozasing a sea. Hapagaloina, Matauta, infrastructure sing Pibiduna, School Fogaransi Mission that Yohan Biwamadi, Mahiro singing Tina Maitama Pungan Biwaki Atopapamana, Lamdamasi, Zingamarang Kaina, Pangdavana Ngasisu, Yumanunda, Nongsuri, Boboy Kori Mayu, Lamdamasi the Zingamarang Kaina Fangdavana Yumanung Ngasisu, Nongsuri, Langaki relief material, Naibada, Kokta could have never Yaudabusunati. Kanagumba Pashala Rebasu Laiba Pangdabi Awaba Hosik Lamdamas the Mayunari Haina, Manipur Maite Pangal Welfare Organization MMW or Manipurgi President Boboy Kori Mayum no Kuyak Pidro Tadorakpa, Siolaman Haidi, Shola Sinahai, Say Ama Henzilaglava Lana Sina, Mia Nena Tana Punsi Himangam the Lading Tanka Asida, Tasiki Mangat, Manipur Amuka Toki Dribamong, Len Yaw, Nonglay Nuxamdi, Brazataduna, Tampaki Mapam Kat, Yunkai Kia among other Toki, Lawi Sinmisangi Mahimaron Kiasu among other Tonki, Mashida Hausi was acquired Awaba Maoidi, Lamda Mashida Zinga Marang kind of Fangdabasni, Mashina Mi Lainaba, Yunkaya, Nong Surapada, Awaba Mayunaraga lady, Atu Bodamiam Awaba Konava, relief material Langana, Haking and Fongan Biwaki. Serol Sinahai, Masida Kanamatagi Rasnitiki could Yobigano, Langana Pigadoriba relief material could demag district DCMD, SDOG survey report Kimatumina Tobio, Labak Miam Nawara Matamasida Awa Anashika Madi Lenana, Langa Amagi Topom Topa, Tabaxing, Langa Asina, Pekalapada, Power Piva Miokan Rasnitiki Kudong Saba Laudana, Asan Mirai Navigi, Naibit Satarabadi, Misang Sangalaza, the Misa Miam the Awa Boy can hide it. Serol Sinahai, drop Topomatamda, drop ki relief Kaitokle, Miam the Mong Tana Yentopidava, Mamang the Equina Ting of a lake, flood ki
kaithok lepibidi natural disaster thokpo khudingda amagi waringaida amana nansinba amana amuk overlapping tawba miyamdadi kanaba yawdaba khudam oine english singaniga taraga mapan gi draft thokpagi lupa crore kunga mari kaithok paleki aduba manipur lengana miyamna pithok pidana hell of tawduna thamki hausi amuhana nungsit yauna len yauna taduna yum kai mahi marong kya mang takhale masida relief material lengana pibada khajitang sokpa yamna sokpa phajana category ama semba mathok tai thawong sina khajitang sokpa de hena sokpadi awaba mengkhatpa ngamloi dawribani haidi loidana iramda masigi awana tarab imung singda mmwo na susar yazari haidi atop pawmana delhi da akarma nungsina miyoeni sire kungo humdoi sakle Bharat ki konung Delhi da ngarang numidang akar manong lay nungsin maram oiduna miyoy ani siri miyoy kungo humdoy aso apan hangle laikidraba miyoy ani asi lambi da hauba uturak padigi nanduna sibani hari akan manong lay nungsida sina maram oiduna Delhi gi mapum kaya da layba yung kay kya nungsina humdoktuna ama ata yamna sauna thokre miyoy kya laypam laytabadigi awaba mayok nare hari sayrak sida Delhi da sabagi sang asi yamna wangkalakre ngasi Delhi da sabagi sang asi Celsius degree 42 da haikakre Maduna miyoy ayamana yumdagi mapal thoktuna satpada awaba mayoknare haidi amaromda Afghanistan sungrang nong kana tabadagi miyoy yangkai sikre aduga miyoy samarom aso apan nangle nong kana tabana maram oiduna ising isak thokpadagi miyoy kyagi yum thomjin badagi laifam jafam leitabagi awaba sauna mayoknare Afghanistan lenga ki mekedigi angambi thakta rescue operation sathaduna miyoy kya kannabagi thabak haojik paikhatli haidi Loisilak po na tendak pato papaw nongpok lengang apon manupiluk ki mapan subumapok kumon pangtokre nongpok lengang apon manupiluk ki mapan subumapok kumon thoram nga si Manipur press kapta pangtokre nga sige kunagi singnaba madi masigi asumba woroisin haiba thimda pangtoki ba thoram aduda lop asigi general secretary nongthombam radani na phungdokibada lamda masigi masa masu singbu kannaba imasuna mahaurol dagi asobu thaudang lauduna lakli ngasi nongpok lenga apun manupi lup nasu ima singna lauramba thaudang makatana pangthokna bohonari lamda masing ngasi de mikap mirau khonni le ngayok sapu de leibaga sapmanari maikai khuding satpham leitre hairaduna hauzik oiriba phiba masida kayam koina thamki gani haina phongdokhi